이마기 밍제 कई कौगे बेले बेले हाँ अद इमाना लैब लमदना करी लमबा लंबोई खुल लंबोइखुन दगी लंबोइखुन दगी सिदा इचा नुपीगी युमदा लाआगा लैरिनेबा बाबागोय इचासिंग इसूसिंग मयाम पोरआगा लैबिरिनिको अद चाबा थकपदी इचा नुपीना चाबा थकप काई वातबनिना अदम नुंगाइना पिजरंगनी खल्ली अदगी अखोई क्लब YWC क्लब मैरा पाइबी अपुनबा लूप सिना अखोई मयामना डोनेशन तौरप खरा पोटलम खरा सुम थिंजबदो इमा होइसी यौरपुरो यौरे कई पिरे चेन खरा हवाई थाव यूई अमा तेलहुम मरु अदगी आलू दियाव माने अथुम होय थुम अखोई अरैबा मयामदगी खगा सुम अखोईगी लैकाइसिदसु थंबाल खोंगसिदसु मी 50 मुक सुमाने युमदा इमा होइना लैबा सुमाइना मजा मसुगी मनाक्ता लागा सुम लैबसिना मी 50 मुक लैयना कलेक्शन तौजे अखोई क्लब ना मैरा पाइबिना अदुदगी मयामदगी लोय येलबा मतुंगदा अरैबा मयामसिना अखोईगी कइनो डोनेशन तौबिरकपा लिसिंग हापकपा चंगा हापकपा फिरोन पिरकपा मयामदो nga अखोई क्लब ने मैरा पाइबिने चचरकांदा सम पुखावरोम कइनो भक्ता खुमल लमाक्तै हौरे अखोइना येनबसे मथंग पांगैरोमदा सुम चटलकांदा अखोइगी करी खुंद्राकपमदगी खरा चथरगा लैबदो संबै भग यौरे अखोइना येनबसे अदुगा अदुमाय तौरगा सुम लाक्चबने अदो इमा होइदी सिदैदा युमदा लैबनी युमजिगी मनुंगदा इचानपी मनाक लैबनीना तुममसु ngahak पथारजुको नुंगाइना दुम पथाबा फंगेबा जे हारिबा कम्युनिटी हॉल दा लैतबा अखोइगी जगह लैजदबदुना मामतो खल्लगा लैहौबदुदती अस याम कुंगना आंगांजु यावरगा मोइजे लोय किरि इनरगा फम्मगा लैहौवे अद फम्मगा लैहौबा मतमजे ngahakse हिपनिंगबदो जगह लैतबा नुंदांगनिना संगोइगुंबा अदगी इमुंग का सिंगदुदा मोइदो हिप्पी हाय अदुगा अयुंथिंगी जे लैभम लैतदन लंपाकसिदा एकता की इनरगा याम वाना लैहौवेबा अजु नुंगाइते अखोइनाजु मतेंग पांगबसु ngamde अदो अरैबा चेंग चाक मयामना डोनेशन तौबिरकपा मयामदो खरगा येंजरामे अदो ngaरीदी कनाम पांगबिरक्ति हाय आइबदि ngaरीदुना अमुक याम कुपसनग्रबनिनाको अखोइ मैतै मचासिदी ngaरीजे याम चानिंगेबा ngaरीगा मोरोका थुंगा यावद्रगदि अखोइदि हिंबा ngamdaba इफिमदा लै अदा मयामदनादि ngaरीगी वाखनजिदि यावरक्तबा हाइतारे अददा अइना मयाम चत्रिबा इचे इनाउसिंग लैबा चक्केना खंजबसिंगदुदा अइ ngaरीदो हाइरागे थुंगादो मोय अमु पुबियोना अइ पाव हाइजरागेना हाइरमेबा अदो हाइरमबय वा खक्तनी हौजिति नेट सि फंगदबनिना पाव इजे फाउनबदो सि नेट थागा खेबा मतमदा मयाम दु पुरगा अदुम लापदा मोय नुंगाइन चागदबनि नेट सि थिंजनबनिना सिगी अवाबमजु ओइरि इमा अदुमाय तवे इमा पुनसि नुंसांबिको सही क्या सुरगे इमाबो सही 15 तरुक सुरेदा 15 तरुकते नौबु नौरिने अददि अदो यामना सही सांगना लैबे यारे इमा पुनसिबिको नुंगाइना पुनसि नुंसांगना लैबिको पाबुंगजे नाजे खितंग नुंगाइत्रे हाय अदो पाबुंगजे मचा निंगोनगी मनाक्ता हाइदि लांजेंना रप्पनी दि मतम खरा सुम लैरंबा हाइतारे पाबुंगजे अदो पाबुंगी चहीजे क्या सुरेबा मरफु मंगा इमाना 15 हेले अदो पाबुंगना मरफु मंगा सुरे पाबुंगजु नुंगाइना मतम सांगना हिंबिगो पाबुंगजे नाजे खितंग नुंगाइते हाय अदो मचा निंगोनगी मनाक्ता लैबनिना नुंगाइना अखोइगी फेनगा थादना अदुम नुंगाइना लेंबिरि हाइतारे चाक एंजांगजे फजना अदुम पिजरंगिनी हाइना खल्ली मी अतोपगी कइनो कम्युनिटी हॉलदगा लैबसिंगदुदि ngahakse पोथाबा कइनो तौदि पोथाबमजे लैते अदुना मचा निंगोनगी मनाक्ता लैबनिना अदुम नुंगाइना हाइदि सिदा लाइसे मी कयानेबा मी 8 नि 8 तुगी मनुंगदुदा कइनो अखोइगी इबुंग इपा लैबसिंगदो हाइरो आंगांसिंगदो मसिंग नोय 8 लाकपदुदा बाबा am yaure ima am yaure ada inam pa am yaure ada ibungi masaje ma yaure adagi kano inam pa masa ani yauri pamsa ani leise pamsa ani ada apikwa sina kano ji mai masaje
ꯃꯥꯏ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯑꯁꯣꯝꯒꯤꯁꯤꯅ ꯏꯄ꯭ꯋꯥ ꯅꯨꯄꯥꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯄꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯄꯣꯊꯥꯕꯅꯤ ꯌꯥꯝ ꯐꯔꯤꯅꯦ ꯁꯤꯗꯩꯗ ꯉꯥꯏꯍꯥꯛ ꯍꯤꯞꯐꯝ ꯄꯣꯊꯥꯐꯝ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨ ꯑꯥꯗ ꯂꯩꯍꯧꯔꯤꯁꯤꯡꯗꯨꯗꯤ ꯄꯣꯊꯥꯐꯝꯒ ꯑꯝꯇ ꯂꯩꯍꯧꯗꯦ ꯄꯣꯊꯥꯐꯝ ꯂꯩꯍꯧꯗꯦ ꯃꯣꯏ ꯀꯤꯔꯀꯤꯔ ꯏꯟꯅꯩ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯅꯪꯅ 8 ꯀꯥꯔꯦ ꯑꯃꯅ ꯃꯅꯥꯎꯄꯥꯔ ꯑꯃꯁꯤꯅ ꯅꯕꯥꯅꯤ ꯄꯣꯛꯃꯤꯟꯅꯩꯅꯦ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯊꯪꯅꯕ ꯌꯨꯝ ꯅꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯒꯩꯗꯤ ꯑꯣꯏꯗꯕ ꯁꯥꯒꯩ ꯅꯠꯇꯦ ꯃꯣꯏꯅ ꯄꯣꯛꯈꯝꯃꯝ ꯃꯣꯏꯅ ꯄꯨꯈꯝꯕꯝ ꯂꯩꯀꯥꯏ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯣ ꯁꯣꯝꯗ ꯁꯨꯝ ꯃꯣꯏ ꯃꯅꯦꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯂꯣꯏꯅꯔꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯕꯨꯡꯉꯣ ꯃꯆꯥꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ 2 ꯀꯥꯔꯦ ꯀꯔꯤ ꯁ꯭ꯀꯨꯜ ꯇꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯥꯗꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯤꯌꯦ ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯅꯨꯡꯉꯥꯏꯀꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯅꯨꯡꯉꯥꯏ ꯁꯔꯨ ꯁꯔꯥꯡ ꯊꯥꯗꯣꯛ ꯂꯩꯔꯦ ꯁ꯭ꯀꯨल ꯀꯥꯗ꯭ꯔꯕꯅꯤꯅ ꯁꯔꯨ ꯁꯔꯥꯡ ꯊꯥꯗꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯐ꯭ꯔꯤꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯀꯔꯤ ꯑꯣꯏꯅꯤꯡꯉꯤ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯔꯥ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯣꯏꯔꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯣꯏꯔꯥ ꯄꯨꯂꯤꯁ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤꯝ ꯈꯟꯕ ꯂꯩꯇ꯭ꯔꯤꯕꯣ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯝꯇ ꯈꯟꯕ ꯂꯩꯔꯝꯒꯅꯤꯗ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡꯋꯥꯏ ꯈꯪꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯑꯣꯏꯗꯣꯏꯗꯣ ꯄꯨꯂꯤꯁ ꯄꯥꯝꯃꯦꯕ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯑꯣꯏꯗꯅ ꯂꯩꯕꯥꯛ ꯉꯥꯛꯇꯣꯏꯅꯤ ꯌꯥꯝ ꯆꯥꯁꯜꯂꯣ ꯅꯁꯥꯗꯣ ꯅꯣꯏꯅꯅꯕ ꯋꯥꯡ ꯆꯥꯎꯅꯅꯕ ꯈꯔꯕꯨ ꯆꯥꯔꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯣꯐꯤꯁꯥꯔꯗꯣ ꯑꯣꯏꯕ ꯑꯣꯏꯔꯣꯀꯣ ꯅꯪ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯗꯣ ꯑꯣꯏꯔꯣ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯕꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯛꯑꯣꯀꯣ 6 ꯂꯥꯛꯏꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯩꯅꯣ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯁꯨꯝ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯥꯗ ꯂꯩꯔꯨꯕꯗꯣ ꯁꯤꯗ ꯌꯨꯝ ꯑꯁꯦꯡꯕꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯏꯕꯣꯛꯍꯣꯏꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯣꯝꯗ ꯈꯔ ꯁꯥꯃꯨꯔꯣꯝꯗ ꯈꯔ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯅꯥꯒꯥꯝꯄꯥꯜꯗ ꯂꯩꯔꯦ ꯃꯧꯗꯨꯅ ꯅꯥꯒꯥꯝꯄꯥꯜꯗ ꯂꯩꯔꯦꯀꯣ ꯃꯧꯗꯤ ꯀꯩꯅꯣꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯂꯧꯕ ꯆꯥꯕ ꯊꯛꯄꯁꯦ ꯁꯤꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯗꯣ ꯍꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯝꯃꯟꯕꯅꯤꯅ ꯏꯃꯨꯡꯁꯤꯗ ꯇꯨꯝꯐꯝ ꯈꯣꯠꯐꯝꯅꯆꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯣ ꯌꯨꯝꯗꯤ ꯏꯔꯥꯡꯗꯣ ꯊꯣꯛꯄꯩ ꯋꯥꯅꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯃꯩ ꯊꯥꯕ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯌꯨꯝ ꯌꯥꯎꯈ꯭ꯔꯕꯣ ꯀꯔꯤꯝ ꯄꯨꯔꯛꯇꯦ ꯐꯅꯦꯛ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕꯁꯦ ꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯄꯨꯔꯛꯇꯦ ꯑꯗꯨꯗꯤ ꯀꯨꯀꯤꯒꯗꯤ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯀꯨꯀꯤ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯜꯍꯧꯔꯤꯁꯦ ꯄꯥꯏꯇꯦꯅꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯔꯣꯝꯗꯅ ꯄꯥꯏꯇꯦ ꯂꯩꯔꯦ ꯁꯣꯝꯗꯅ ꯀꯨꯀꯤ ꯂꯩꯔꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯩ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯦ ꯁꯦꯀꯨꯔꯤꯇꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯑꯣꯔꯗꯔ ꯄꯤꯗꯦ ꯍꯥꯏꯔꯦ ꯑꯗꯩ ꯐꯤꯌꯥꯔ ꯄꯤꯀꯦꯠ ꯊꯥꯔꯛꯑꯣ ꯍꯥꯏꯕꯁꯨ ꯐꯤꯌꯥꯔ ꯄꯤꯀꯦꯠ ꯑꯣꯔꯗꯔ ꯄꯤꯗꯦ ꯀꯔꯤꯝꯇ ꯉꯁꯥꯏꯒꯤ ꯆꯪꯁꯤꯜꯂꯛꯄꯗꯣ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯃꯛꯄꯅꯤꯅ ꯆꯠꯄ ꯊꯨꯡꯅꯗꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁꯇ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯉꯥꯡ ꯈꯔ ꯑꯗꯨꯝ ꯄꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯄꯤꯒꯤꯗꯤ ꯊꯣꯛꯍꯟꯗ꯭ꯔꯦ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯍꯣꯏꯖꯤꯜꯂꯒ ꯄꯨꯂꯞ ꯂꯩꯔꯦꯕ ꯂꯩꯕꯁꯤꯗ ꯅꯨꯄꯥꯒꯤꯁꯦ ꯆꯦꯟꯊꯣꯛꯅꯔꯒ ꯌꯨꯝ ꯃꯩ ꯊꯥꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯣ ꯃꯣꯏꯁꯤ ꯅꯣꯡꯃꯩ ꯈꯔ ꯀꯥꯞ ꯈꯣꯠ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯂꯥꯎꯔ ꯆꯦꯟꯁꯤꯟꯅꯕꯁꯤꯗ ꯃꯣꯏꯅ ꯊꯥꯡ ꯌꯥꯜꯂꯛꯑꯦꯕ ꯊꯥꯡꯅ ꯌꯥꯜꯂ ꯅꯨꯄꯥ ꯃꯀꯣꯛꯁꯤꯗꯅꯦ ꯌꯥꯟꯕꯗꯒꯤ ꯏꯁꯦ ꯑꯣꯔ ꯇꯧꯔ ꯃꯌꯥꯝꯅ ꯄꯨꯁꯜꯂꯛꯑꯦ ꯅꯥꯎꯆꯥꯗꯣ ꯃꯩꯇꯩꯗ ꯌꯥꯜꯂꯛꯏꯅꯦꯕ ꯃꯤꯇꯩꯗ ꯌꯥꯜꯂꯛꯏꯕ ꯀꯨꯀꯤꯅ ꯄꯥꯏꯇꯦꯅ ꯄꯥꯏꯇꯦꯅ ꯊꯥꯡ ꯌꯥꯜꯂꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯁꯜꯂꯦ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯥꯈꯠꯂꯦꯀꯣ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯛꯄꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯐꯤꯌꯥꯔ ꯄꯤꯀꯦꯠ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯟꯕꯤꯌꯣꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯑꯣꯔꯗꯔ ꯄꯤꯗꯦꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯇꯅ ꯊꯨꯀꯠꯇꯅ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯅ ꯂꯩꯅꯔꯦꯕ ꯑꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯣꯏꯁꯤ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯁꯣꯝꯗꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯅꯣꯡꯃꯩ ꯈꯔ ꯀꯥꯞꯊꯣꯛꯄꯗꯒꯤ
ꯊꯥꯕꯗꯒꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯃꯩꯇꯩ ꯈꯨꯜꯂꯛꯁꯦ ꯊꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯃꯩ ꯊꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯅꯗ꯭ꯔꯦ ꯑꯍꯤꯡꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯨꯝꯗꯗꯤ ꯀꯅꯥꯝ ꯂꯦꯛꯅꯗ꯭ꯔꯕꯅꯤꯀꯣ ꯌꯨꯝꯗꯨꯒ ꯅꯛꯅꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯂꯣꯏ ꯄꯨꯟꯁꯤꯜꯂꯕ ꯃꯩꯇꯩꯒꯩ ꯃꯩꯇꯩꯒꯩꯁꯦ ꯄꯨꯜꯂꯦꯕ ꯅꯣꯡꯉꯥꯜ ꯃꯃꯤ ꯇꯧꯆꯠꯄꯁꯦ ꯂꯣꯏ ꯍꯧꯒꯠꯅꯔꯦ ꯍꯧꯒꯠꯄꯗꯤ ꯇꯨꯝꯗꯕꯅꯤꯅ ꯃꯍꯩ ꯈꯔ ꯊꯣꯛꯀꯦ ꯁꯨꯝ ꯊꯣꯛꯀꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯁꯤꯕꯥꯏꯁꯦ ꯂꯥꯛꯑꯦꯕ ꯐꯣꯟ ꯇꯧꯅꯔꯀꯥꯟꯗ ꯁꯤꯕꯥꯏꯁꯦ ꯂꯥꯛꯑꯦꯕ ꯆꯪꯉꯛꯑꯦ ꯄꯨꯂꯤꯁ 5-6ꯈꯛ ꯆꯩ ꯄꯥꯏꯔ ꯆꯪꯉꯛꯑꯦ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯐꯝ ꯂꯩ ꯃꯣꯏ 5-6ꯈꯛ ꯆꯩ ꯄꯥꯏꯕꯅꯤꯅ ꯀꯔꯤꯁꯨ ꯎꯄꯥꯏꯁꯨ ꯂꯩꯇꯦꯕ ꯃꯣꯏꯁꯨ ꯃꯣꯏꯗꯤ ꯃꯤ ꯃꯥꯟꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏꯅꯗꯤ ꯃꯤꯅ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯅ ꯆꯩ ꯄꯥꯏꯔꯒꯗꯧꯅꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯅꯣꯡꯉꯥꯜꯂꯒ ꯊꯥꯔꯛꯏꯗꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯣꯟꯗ꯭ꯔꯒꯗꯤ ꯃꯁꯤꯗ ꯂꯩꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯟꯁꯤꯜꯂꯣ ꯅꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯜꯍꯧꯔꯅꯨ ꯄꯥꯝꯃꯨꯔꯅꯨ ꯄꯨꯔꯛꯑꯅꯨ ꯃꯥꯅꯦ ꯁꯤꯗ꯭ꯔ ꯂꯣꯏꯔꯦ ꯆꯦꯟꯊꯣꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯉ ꯂꯣꯏꯔꯦ ꯌꯨꯝꯗ ꯑꯝꯇ ꯆꯪꯕꯤꯔꯅꯨ ꯍꯥꯏꯕꯁꯤꯗ ꯑꯩꯗꯤ ꯉꯥꯛꯇꯪ ꯑꯩꯁꯦ ꯏꯆꯥꯁꯤꯡꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯔꯤꯁꯦ ꯍꯣꯏ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯦ ꯑꯃꯨꯛ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯑꯃꯨꯛ ꯆꯦꯟꯁꯜꯂꯦ ꯑꯗꯩ ꯏꯆꯥ ꯅꯨꯄꯥ ꯏꯃꯥ ꯅꯪ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯅꯪ ꯍꯨꯞꯄꯗꯤ ꯅꯪ ꯅꯪꯍꯧꯔꯣꯏ ꯂꯥꯛꯑꯣ ꯁꯤꯗ ꯄꯨꯜꯂꯨ ꯂꯥꯛꯑꯣ ꯑꯃꯨꯛ ꯇꯧꯔꯦ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯑꯦ ꯑꯩꯁꯤꯕꯣꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦ ꯀꯔꯤ ꯂꯧꯊꯣꯛꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯃꯤꯉꯣꯟꯗ ꯃꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯄꯨꯔꯛꯄꯗꯁꯨ ꯑꯣꯏꯗꯣꯏꯕ ꯑꯣꯏꯔꯣꯏꯗꯣꯏꯕ ꯁꯤ ꯌꯧꯔꯛꯇꯣꯏꯕ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯗꯣ ꯐꯤꯔꯣꯟꯗꯤ ꯀꯔꯤꯝ ꯄꯨꯔꯛꯇꯦꯕ ꯄꯣꯠ ꯆꯩ ꯄꯨꯔꯛꯇꯦ ꯍꯨꯏꯁꯨ ꯂꯩꯍꯧꯔꯦ ꯑꯗꯒꯤ ꯌꯨꯝꯁꯨ ꯍꯧꯖꯤꯛꯁꯦ ꯃꯩ ꯊꯥꯗꯣꯛꯑꯦ ꯇꯥꯔꯦ ꯂꯣꯏꯅꯀꯣ ꯁꯣꯝꯗ ꯌꯧꯔꯛꯑꯀꯥꯟꯗ ꯊꯥꯔꯤꯔ ꯃꯩꯁꯦ ꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯀꯩꯅꯣꯗ ꯂꯩꯔꯦ ꯁꯤꯕꯥꯏ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯒꯥꯔꯗ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯐꯅꯌꯥꯝ ꯍꯣꯟꯗꯣꯛꯑꯦ ꯃꯤꯁꯦ ꯑꯃꯨꯛꯇꯗꯤ ꯍꯣꯟꯇꯣꯛꯄ ꯉꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯍꯥꯟꯅ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ ꯑꯗꯒꯤ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯆꯦꯟꯕ ꯅꯨꯄꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯑꯍꯟꯈꯩꯒ ꯈꯔ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯒꯥꯔꯤ 9-10 ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯃꯤꯗꯨꯗꯤ ꯌꯥꯝꯕꯅꯤꯅ ꯃꯥꯅꯦ ꯑꯗꯩ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗꯒꯤ ꯄꯥꯎ ꯂꯧꯋꯦꯕ ꯃꯌꯥꯝꯒꯤ ꯑꯣꯏꯔꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯃꯩ ꯆꯥꯈ꯭ꯔꯦ ꯅꯣꯏ ꯌꯨꯝ ꯃꯩꯗꯣ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯃꯤꯅ ꯄꯣꯠ ꯂꯣꯏ ꯍꯣꯟꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯔꯛꯑꯦꯕ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅꯗꯤ ꯄꯣꯠꯀꯗꯤ ꯊꯥꯗꯕ ꯃꯥꯜꯂꯦꯕꯀꯣ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯧꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯋꯨꯟꯄꯣꯠꯀꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯃꯧꯁꯨ ꯃꯇꯝꯗꯨꯗ ꯍꯌꯦꯡꯅꯤꯗꯣ ꯉꯁꯤꯒꯨꯝꯕꯗ ꯃꯥꯗꯤ ꯃꯁꯥꯗꯣ ꯂꯥꯏꯌꯦꯡꯅꯦꯅ ꯆꯠꯈꯤꯑꯕ ꯃꯌꯨꯝꯗ ꯑꯗꯣ ꯃꯥꯁꯨ ꯁꯅꯥ ꯂꯨꯄꯥ ꯃꯥꯒꯤ ꯂꯤꯛ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯤꯁꯨ ꯂꯤꯛꯇꯣ ꯇꯠꯂꯦꯅ ꯎꯄꯨꯗꯨꯗ ꯍꯥꯞꯆꯤꯟꯖꯕ ꯑꯗꯣ ꯃꯥꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯩ ꯈꯨꯗꯣꯞ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯆꯥꯛꯄꯗ ꯑꯝꯇ ꯃꯆꯥꯒ ꯂꯣꯏꯅꯃꯛ ꯀꯔꯤꯝ ꯄꯨꯔꯛꯇ꯭ꯔꯦ ꯃꯥꯒꯤꯁꯨ ꯑꯗꯩ ꯃꯥꯏ ꯃꯄꯨ ꯐꯨꯔꯤꯠ ꯄꯨꯔꯛꯇꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯃꯐꯥꯎ ꯄꯨꯔꯛꯇꯦ ꯌꯦꯡꯉꯣ ꯑꯗꯩ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯆꯪꯉꯨꯔꯒ ꯑꯃꯨꯛ ꯍꯨꯞꯄꯛꯑꯒꯗꯤ ꯑꯩ ꯏꯊꯟꯗ ꯂꯩꯍꯧꯒꯗ꯭ꯔꯥꯁꯨ ꯑꯃꯨꯛ ꯀꯤꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯍꯧꯔꯒꯦ ꯑꯩꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯎꯍꯧꯗꯦꯕ ꯂꯥꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗꯣ ꯃꯥꯁꯨ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕ ꯑꯩꯁꯨ ꯇꯥꯡ 3ꯗ ꯂꯨꯍꯣꯡꯕ ꯂꯩꯅ ꯇꯥꯡ 2ꯗ ꯍꯥꯏꯒꯠꯂꯛꯈ꯭ꯔꯦ ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯁꯤꯡꯖꯃꯩꯗ ꯂꯨꯍꯣꯡꯕ ꯂꯩꯌꯦꯅ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯤꯈꯤꯕꯅ ꯆꯥꯈꯤꯕꯅ ꯁꯦꯠ ꯆꯥꯔꯒꯆꯠꯂꯒꯁꯨ ꯑꯔꯩꯕ ꯈꯔꯗꯤ ꯂꯩꯍꯧꯔꯦꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯂꯝꯅꯤ ꯂꯨꯍꯣꯡꯉꯛꯄ ꯊꯥ 3 ꯐꯥꯗꯔꯤꯀꯣ ꯑꯗꯨꯗꯨꯒꯤ ꯄꯣꯠ ꯑꯅꯧꯕ ꯑꯎꯟꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥꯁꯤꯗ ꯏꯆꯥꯒꯤ ꯂꯩꯁꯟꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯩ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯀꯣ ꯏꯆꯥꯗꯤ ꯀꯌꯥ ꯁꯨꯏ ꯑꯉꯥꯡ 5 ꯑꯉꯥꯡ 5 ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌా ꯅꯨꯄꯥ 3 ꯅꯨꯄꯤ 1 ꯅꯨꯄꯥ 3 ꯅꯨꯄꯥꯅ ꯑꯍꯟ ꯑꯣꯏꯕ ꯅꯨꯄꯤꯅ ꯑꯍꯟ ꯅꯨꯄꯤ ꯏꯆꯥ ꯅꯨꯄꯤ ꯇꯣꯞꯇ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯇꯣꯞꯇ ꯑꯃ ꯑꯣꯡꯉꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯩ ꯂꯝꯗꯩ ꯂꯧꯔꯤꯅꯣ ꯏꯆꯥ ꯅꯨꯄꯥ ꯅꯥꯒꯥꯄꯥꯟꯗꯒꯤ ꯅꯥꯒꯥꯃꯄꯥꯟꯗꯩ ꯂꯧꯕ ꯑꯗꯣ ꯃꯥ ꯃꯄꯥꯟ ꯆꯠꯈ꯭ꯔꯤꯉꯩꯗꯅꯦꯕ ꯃꯩ ꯊꯥꯏꯁꯦ ꯃꯥꯁꯨ ꯈꯪꯄꯣꯠꯇꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯒ ꯄꯨꯟ ꯆꯠꯈ꯭ꯔꯤꯔꯣ ꯃꯥ ꯃꯊꯟꯇ ꯍꯥꯟꯅ ꯆꯠꯈꯤꯕ ꯑꯥꯗ ꯂꯥꯏꯌꯦꯡꯒꯦ ꯌꯨꯝꯗ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒꯅꯦꯕ ꯌꯦꯡꯉꯣ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯏꯔꯥꯡꯗꯣ ꯂꯩꯕ ꯑꯣꯏꯗꯤ ꯃꯥꯁꯨ ꯄꯣꯠ ꯆꯩꯗꯤ ꯈꯔ ꯄꯨꯖꯈꯤꯅꯤꯗꯅ ꯑꯗꯨ ꯀꯔꯤꯝ ꯄꯨꯊꯣꯛꯇꯕ ꯃꯥꯅꯦ ꯈꯪꯗꯕꯅꯤꯅ ꯏꯔꯥꯡꯗꯣ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯁꯤꯁꯨꯅꯤ ꯑꯩ ꯏꯃꯥ ꯑꯗꯨ ꯂꯩꯍꯧꯕꯅꯦ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯂꯧꯊꯣꯛꯑꯝꯃꯒꯗꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯣꯛꯁꯦ ꯑꯝꯇ ꯂꯩꯅꯗ꯭ꯔꯦꯕ ꯏꯔꯥꯡꯗꯨꯅ ꯑꯗꯩ ꯃꯍꯩ ꯍꯥꯏꯔꯦ ꯏꯆꯦ ꯀꯩꯅꯣ ꯇꯧꯕꯤꯔꯅꯨ ꯀꯅꯥꯕꯨ ꯄꯨꯕꯤꯔꯅꯨ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯆꯟꯕ꯭ꯔꯥ ꯆꯟꯗꯕ꯭ꯔꯥꯕꯨ ꯈꯪꯗꯦ ꯒꯥꯔꯤꯁꯦ
ꯀꯦꯛꯀꯤꯅ ꯆꯠꯇꯣꯏꯅ ꯄꯣꯠ ꯑꯝꯇ ꯄꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅꯦ ꯏꯁꯥꯗꯨꯗꯪ ꯆꯜꯂ ꯂꯣꯏꯔꯦ ꯈꯜꯂꯛꯑꯕꯅꯦꯕ ꯑꯩꯒꯤ ꯄꯣꯠꯇꯨꯅ ꯂꯨꯕ ꯅꯠꯇꯦ ꯃꯥꯅꯦ 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 ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝꯇ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯇꯩ ꯂꯩꯀꯥꯏ ꯈꯨꯃꯨ ꯆꯥꯝꯕꯁꯤ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯄꯣꯠ ꯑꯝꯇ ꯄꯥꯏꯅꯔꯛꯇꯦ ꯑꯗꯣ ꯃꯣꯏꯔꯥꯡꯗ ꯍꯥꯟꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯨꯗ ꯌꯥꯎꯔꯨꯔꯕꯣ ꯃꯣꯏꯔꯥꯡꯗ ꯑꯩꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩ ꯑꯣ ꯃꯣꯏꯔꯥꯡꯂꯣꯝꯗꯩ ꯅꯠꯇꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯃꯣꯏꯔꯥꯡꯗ ꯂꯣꯏꯅ ꯀꯦꯝꯗ ꯂꯣꯏ ꯂꯩꯍꯧꯔꯦꯕ ꯍꯧꯖꯤꯛ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯣꯏ ꯂꯩꯍꯧꯔꯦꯕ ꯃꯣꯏꯔꯥꯡꯒꯤꯗꯣ ꯑꯗ ꯈꯨꯃꯟꯒꯤꯗꯨꯗꯤ ꯒꯣꯔꯃꯦꯟꯅ ꯌꯦꯡꯉꯦꯕ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯣꯏꯅ ꯁꯨꯝ ꯊꯥꯛꯄ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅꯦ ꯑꯩꯈꯣꯏꯁꯦ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯣ ꯃꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯕꯅꯗꯤ ꯍꯥꯏꯗꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯑꯗꯨꯝ ꯁꯤꯜꯂꯛꯈꯤꯅꯤꯀꯣ ꯁꯤꯜꯂꯛꯄꯗꯤ ꯑꯗꯣ ꯕꯕꯥꯗꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯣ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯑꯣ ꯑꯗ ꯀꯩꯅꯣꯗ ꯌꯨꯝꯗꯨꯗꯤ ꯕꯤꯜꯗꯤꯡꯅꯦꯕ ꯊꯥꯗꯣꯛꯈ꯭ꯔꯤꯗꯣ ꯍꯟꯗꯛꯇ ꯁꯥꯔꯤꯅꯦ ꯊꯥ ꯃꯔꯤ ꯐꯥꯗ꯭ꯔꯤ ꯌꯨꯝꯗꯣ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯏꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯅꯪꯅꯕ ꯁꯥꯏꯅꯦꯕ ꯑꯩꯈꯣꯏ ꯃꯊꯛꯇꯣ ꯂꯨꯍꯣꯡ ꯅꯪꯅꯕ ꯁꯥꯏꯅꯤ ꯂꯥꯛ ꯀꯨꯟꯅꯤꯅ ꯆꯪꯉꯦ ꯑꯗꯒꯤ ꯂꯨꯍꯣꯡꯉꯦ ꯑꯗꯩ ꯃꯃꯥꯡꯗꯁꯨ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯎꯄꯥꯛꯀꯤꯀꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩ ꯏꯕꯣꯛ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯁꯤꯁꯦ ꯏꯕꯣꯛꯈꯣꯏꯒꯤ ꯅꯝꯃꯤꯟꯅꯕꯅꯦꯕ ꯅꯣꯏ ꯏꯕꯣꯛ ꯏꯄꯥ ꯄꯣꯛꯄ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥ ꯑꯣ ꯃꯣꯏꯁꯨ ꯂꯥꯟ ꯌꯥꯎꯔꯒ ꯂꯥꯛꯏꯅꯦꯕ ꯁꯤꯁꯨ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕ ꯇꯥꯡ ꯑꯃꯗ ꯂꯣꯏꯈꯤꯕ ꯁꯤꯁꯦ ꯁꯤ ꯇꯥꯡ ꯑꯃꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯆꯠꯂꯤꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯁꯥꯏꯌꯦꯕ ꯌꯨꯝꯁꯦ ꯑꯗ ꯏꯃꯥꯅ ꯀꯩ ꯂꯝꯗꯩ ꯅꯤꯉꯣꯜꯅꯣ ꯏꯃꯥꯅ ꯁꯃꯨꯔꯣꯝꯗꯒꯤ ꯁꯃꯨꯔꯧꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯃꯨꯔꯧꯗ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯡꯉꯤꯌꯦ ꯑꯩꯈꯣꯏꯒꯤꯅ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯌꯨꯝ ꯃꯅꯨꯡꯗꯨꯅ ꯁꯤꯅꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯁꯤꯁꯦ ꯌꯨꯝ ꯃꯅꯨꯡꯗꯨꯅ ꯁꯤ ꯃꯧꯒꯤ ꯑꯋꯨꯟꯄꯣꯠꯅꯦꯕꯀꯣ ꯌꯨꯝ ꯃꯅꯨꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯊꯛ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅꯦꯕ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯁꯤꯗ ꯑꯝꯇ ꯂꯩꯇ꯭ꯔ ꯄꯣꯠꯅꯤꯗ ꯄꯗꯥꯗꯁꯨ ꯂꯨꯄꯥ 90,000 ꯍꯦꯟꯅ ꯆꯪꯉꯤꯅꯦ ꯆꯪꯉꯤꯅꯤ ꯁꯦꯝꯕꯗ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣ ꯆꯦꯆꯦꯔꯣ ꯑꯩꯅꯦ ꯅꯪꯂꯥ ꯁꯨꯃꯥꯏꯅ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯃꯦꯕ ꯕꯥꯔꯗꯦ ꯇꯧꯕ ꯑꯩ ꯕꯥꯔꯗꯦꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯨꯞ ꯇꯧꯊꯣꯛꯑꯀꯥꯟꯗ JCBꯅ ꯀꯣꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯁꯇ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯦꯜꯂꯛꯇꯅ ꯂꯩꯔꯤꯁꯤ ꯊꯝꯕꯥꯜꯈꯣꯡ ꯑꯗꯒꯤ ꯁꯤꯅꯅꯦ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯁꯤ ꯃꯅꯤꯡ ꯂꯩꯍꯧꯔꯦꯗꯅ ꯁꯤꯗꯁꯨ ꯂꯩꯌꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯅꯦꯕ ꯀꯩꯅꯣ ꯑꯣꯏꯕ ꯒꯦꯠ ꯒꯦꯠ ꯑꯣꯏꯕ ꯁꯤꯗ ꯑꯉꯥꯡꯁꯤꯅ ꯏꯆꯥꯅꯨꯄꯤ ꯃꯆꯥꯅꯦ ꯑꯣ ꯏꯆꯥꯅꯨꯄꯤ ꯃꯆꯥ ꯏꯁꯨꯅꯦꯕ ꯇꯣꯞꯇ ꯃꯌꯨꯝ ꯄꯥꯏꯗ ꯃꯣꯏ ꯀꯣꯏꯔꯛ ꯂꯥꯛꯄ ꯑꯗ ꯑꯣ ꯇꯣꯞꯇ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯆꯥ ꯁꯤꯗꯪ ꯌꯥꯎꯔꯤꯕ꯭ꯔꯥ 3 ꯁꯨꯔꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯨꯝꯕ ꯆꯥꯎꯅ ꯇꯧꯔꯒ ꯂꯩꯌꯦꯕ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯃꯥꯜꯂꯤ ꯌꯥꯝ ꯑꯗꯒꯤ ꯅꯥꯟꯅ ꯁꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤꯁꯨ ꯕꯤꯜꯗꯤꯡꯅꯦꯕꯀꯣ ꯁꯤꯁꯨ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯩ ꯍꯥꯏꯌꯦꯕ ꯆꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯨꯝꯈ꯭ꯔꯦ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯕ ꯁꯤꯅ ꯑꯩꯒꯤ ꯂꯥꯟ ꯂꯥꯏꯁꯪꯅꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤꯒꯤ ꯍꯣꯏ ꯌꯥꯝ ꯅꯥꯟꯅ ꯐꯖꯅ ꯂꯩꯕ ꯀꯩꯅꯣ ꯌꯨꯝꯔꯥ ꯄꯨꯂꯤꯁꯇꯤ ꯍꯟꯗꯛ ꯉꯔꯥꯡꯗꯩ ꯂꯥꯛꯑꯦꯕ ꯑꯗꯨꯏ ꯃꯃꯥꯡꯗꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯉꯥꯛꯄꯅꯦ ꯄꯨꯂꯤꯁꯅ ꯉꯥꯛꯄ ꯅꯠꯇꯦ ꯑꯣ ꯄꯨꯂꯤꯁꯅ ꯉꯥꯛꯄ ꯅꯠꯇꯦꯕ ꯈꯨꯟꯖꯥꯈꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯛꯑꯀꯥꯟꯗ ꯌꯨꯝꯈꯩꯗꯣ ꯃꯩ ꯆꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯉꯥꯛꯑꯒ ꯊꯝꯕꯅꯦꯕ ꯂꯥꯟ ꯇꯧꯅꯩꯗꯣ ꯃꯣꯏꯅ ꯍꯥꯎꯅ ꯀꯨꯝꯊꯔꯛꯑꯒꯗꯤ ꯍꯥꯏꯕ ꯌꯥꯏꯅ ꯉꯥꯛꯄꯅꯦ ꯑꯗꯣ ꯈꯨꯔꯈꯨꯜꯗꯩꯗꯤ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯏꯆꯦꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯆꯥꯎꯔꯥꯛꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯕꯅꯦ ꯀꯨꯊꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯁꯤꯗ ꯌꯥꯝ ꯂꯩꯔꯝꯕꯅꯦ ꯋꯥꯈꯟꯗꯣ ꯑꯣ ꯆꯍꯤ ꯑꯃꯇꯪ ꯍꯜꯂꯦꯕ ꯑꯣ ꯑꯗꯨꯏꯗꯤ ꯄꯥꯕꯨꯡꯒꯤ 70ꯒ 7 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯀꯌꯥ ꯂꯩꯅꯣ ꯑꯉꯥꯡ 3 ꯄꯣꯛꯑꯦꯕ ꯑꯁꯤꯅ ꯏꯇꯣꯝ ꯇꯣꯝꯕꯤ ꯑꯣ ꯃꯥꯅ ꯏꯇꯣꯝ ꯇꯣꯝꯕꯤꯅꯦꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯣ ꯁꯤꯗ ꯄꯥꯜꯂꯛꯄꯅꯦ ꯑꯣ ꯁꯤꯗ ꯄꯥꯜꯂꯦ ꯃꯧ ꯎꯔꯤꯅꯦꯕ ꯏꯅꯦ ꯈꯣꯝꯗꯣꯟꯒꯤ ꯃꯃꯧ ꯎꯔꯤꯅꯦꯕ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯒꯤ
ꯇꯣꯏꯖꯝ ꯀꯣꯂꯞꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯥꯜꯂꯛꯄꯅꯦꯕ ꯑꯗꯩꯗ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯂꯧꯔꯨꯔꯒ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯦ ꯑꯗ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯦꯟꯕ ꯉꯝꯃꯔꯣꯏꯗꯅ ꯏꯔꯥꯡ ꯇꯧꯔꯛꯑꯒꯗꯤ ꯐꯨꯛ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯇꯩꯗꯤ ꯃꯧꯍꯩꯗ ꯂꯩꯍꯧꯔꯤꯅꯦꯕ ꯂꯣꯏ ꯂꯩꯍꯧꯔꯤꯕ ꯃꯣꯏꯅ ꯀꯟꯕꯅꯤꯅ ꯆꯦꯜꯂꯛꯑꯁꯨ ꯌꯥꯅꯤꯅ ꯑꯣ ꯂꯥꯟ ꯊꯦꯡꯅꯕꯗꯤ ꯑꯣ ꯂꯩꯔꯅꯤ ꯂꯩꯍꯧꯔꯤꯅꯦꯕ ꯊꯦꯡꯒꯥꯏꯅꯒꯗꯕꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯩ ꯍꯣꯏ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯑꯗꯨꯅ ꯀꯩꯅꯣ ꯃꯐꯝꯗ ꯂꯩꯕꯁꯤꯡꯗꯨꯗꯤꯅꯦ ꯌꯥꯝ ꯋꯥꯅ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯑꯗꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤꯅꯦ ꯀꯩꯅꯣ ꯅꯍꯥꯔꯣꯟꯁꯤꯡꯅ ꯀꯔꯤ ꯀꯔꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯩꯗꯤ ꯊꯨꯡꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯔꯒꯦꯅ ꯑꯗꯣ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯍꯦꯟꯅ ꯋꯥꯕ ꯂꯩꯗꯅ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯃꯣꯏꯗ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯕꯤꯔꯣꯅ ꯍꯥꯏ ꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣই ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣই ꯂꯩꯀꯥꯏ ꯁꯤꯗ ꯃꯤ 50ꯃꯨꯛ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒꯤ ꯀꯂꯦꯛꯁꯟ ꯇꯧꯁꯜꯂꯀꯥꯟꯗ ꯃꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯤꯟꯕ ꯆꯠꯄꯅꯦꯕ ꯑꯗ ꯑꯩ ꯔꯦꯀꯣꯔꯠ ꯂꯧꯔꯨꯔꯦ ꯑꯇꯩꯒꯤ ꯂꯣꯏꯅꯕ ꯑꯗꯩꯗ ꯈꯨꯔꯈꯨꯜꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯅꯦ ꯍꯣꯏꯗ ꯂꯩꯌꯦ ꯏꯅꯦ ꯈꯣꯝꯗꯣꯜ ꯍꯣꯏꯗꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯔꯦꯕꯤꯀꯥ ꯑꯩ ꯍꯨꯏꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯧꯁꯤ ꯂꯥꯛꯑꯣꯅ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯂꯩꯕꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯊꯛꯄ ꯐꯖꯅ ꯑꯗꯨꯝ ꯄꯤꯖꯔꯤꯕ ꯇꯨꯝꯕ ꯍꯤꯞꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯆꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯇꯧꯕ ꯑꯗꯣ ꯑꯉꯥꯡꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯋꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦꯕ ꯅꯪꯒꯤ ꯑꯩꯒꯤ ꯑꯉꯥꯡ 4 ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯕ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯑꯗ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯤꯗ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩ ꯂꯥꯛꯑꯝꯃꯦꯕ ꯂꯥꯛꯄꯗꯣ ꯃꯥꯅꯅꯦ ꯑꯃꯨꯛ ꯀꯩꯕꯤꯁꯤꯗ ꯑꯃꯨꯛ ꯃꯄꯥꯝꯗ ꯂꯩꯔꯤꯕ ꯃꯥꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤ ꯂꯩꯕꯗ ꯃꯄꯥꯝꯗꯣ ꯇꯥꯏꯔꯦꯛ ꯀꯦꯝꯗꯅꯦꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯐꯝ ꯈꯨꯗꯣꯡ ꯆꯥꯄꯣꯠꯇꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯏꯔꯦꯛ ꯀꯦꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯃꯄꯥꯟꯗ ꯂꯩꯕ ꯃꯆꯥꯗꯣ ꯁꯤꯗ ꯂꯩꯍꯧꯔꯤꯅꯤ ꯑꯗꯨꯁꯨ ꯑꯉꯥꯡꯗꯨꯅ ꯁꯤꯗ ꯂꯩꯍꯧꯔꯤꯅꯦꯕ ꯇꯨꯝꯐꯝ ꯈꯣꯠꯐꯝꯒꯗꯤ ꯀꯣꯟꯅꯔꯤꯕꯣ ꯏꯅꯦ ꯊꯥꯔ ꯇꯨꯝꯃꯤꯔꯣ ꯍꯣꯏꯅꯦ ꯊꯥꯔ ꯇꯨꯝꯗ꯭ꯔꯗꯤ ꯀ꯭ꯂꯕꯀꯤꯗꯩ ꯆꯦꯡ ꯀꯌꯥ ꯄꯤꯔꯝꯒꯦ ꯆꯦꯡ ꯈꯪꯗꯦ ꯆꯦꯡ ꯈꯔꯗꯤ ꯂꯩꯔꯝꯈꯤꯅꯤ ꯈꯔ ꯌꯦꯟꯊꯣꯛꯄꯤꯌꯣ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠꯄꯗꯣ ꯃꯣꯏꯅ ꯌꯦꯜꯂꯦ ꯑꯩꯈꯣꯏꯁꯨ ꯌꯦꯜꯂꯤꯅꯦꯅ ꯌꯦꯜꯂꯤꯅꯦ ꯌꯥꯝ ꯌꯦꯜꯕꯗꯤ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅꯦ ꯂꯩꯇ ꯃꯥꯅ ꯑꯥꯗ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯇꯔꯦꯠ ꯈꯨꯜꯂꯒ ꯀꯦꯝ ꯁꯥ ꯂꯩꯕꯗꯨꯁꯨ ꯑꯆꯥ ꯑꯊꯛ ꯌꯦꯜꯂꯤꯅꯦ ꯃꯥꯅ ꯀꯔꯤꯝ ꯈꯪꯗꯕꯤꯗ ꯁꯤꯗ ꯂꯥꯛꯑꯣ ꯀꯩ ꯀꯩꯅꯣ ꯈꯤꯇ ꯀꯩꯅꯣ ꯇꯧꯅꯕ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯁꯤꯗ ꯃꯥꯅ ꯀꯔꯤꯝ ꯐꯪꯗꯦ ꯁꯣꯝꯒꯤ ꯈꯨꯖꯥꯎ ꯆꯠꯂ ꯀꯔꯤꯝ ꯌꯦꯡꯗꯦ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯌꯦꯟꯕ ꯁꯑꯣꯝꯕꯨꯡ ꯆꯪꯉꯝꯗꯦ ꯁꯣꯃꯨꯡ ꯌꯧꯗꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯍꯜꯂꯛꯑꯦ ꯁꯪꯕꯩꯗꯒꯤ ꯍꯜꯂꯛꯑꯦ ꯀꯩ ꯌꯦꯟꯒꯦꯅ ꯍꯥꯏꯕꯕꯨ ꯃꯥ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦꯅ ꯀꯔꯤꯝ ꯊꯨꯡꯗ꯭ꯔꯦꯕ ꯗꯣꯂꯥꯏ ꯊꯥꯕꯤꯗꯩꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯌꯨꯝꯁꯤꯒꯤꯗꯤ ꯅꯤꯉꯣꯜ ꯑꯣꯏꯔꯤꯔꯣ ꯅꯤꯉꯣꯜ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦꯕ ꯑꯗꯣ ꯅꯣꯏ ꯀꯌꯥ ꯂꯥꯛꯑꯦꯕ ꯅꯣꯏ ꯑꯍꯨꯝꯁꯦ ꯕꯦꯝꯃꯔꯥ ꯅꯨꯄꯥꯔꯥ ꯅꯨꯄꯤꯔꯥ ꯅꯨꯄꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯥꯗꯤ 3.5 ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯔꯦꯅꯦ ꯀꯥꯔꯦ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤꯗꯤ ꯅꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯆꯥꯛꯇꯕ ꯅꯣꯏ ꯆꯥꯛꯇꯅ ꯑꯗꯨꯝ ꯆꯦꯜꯂꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯌꯥꯎꯔꯤꯔꯥ ꯀꯃꯥꯏꯅ ꯑꯣ ꯅꯣꯏ ꯌꯨꯝ ꯑꯣ ꯅꯣꯏꯗꯪ ꯅꯁꯥꯗꯪ ꯆꯦꯟꯊꯣꯔꯛꯑꯀꯥꯟꯗ ꯌꯨꯝꯁꯤꯅ ꯀꯣꯟ ꯊꯥꯍꯧꯔꯤꯅꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯣꯏ ꯌꯨꯝꯁꯦ ꯀꯩꯝꯇ ꯀꯩꯅꯣ ꯂꯣꯏ ꯄꯨꯛꯇꯨꯝ ꯇꯨꯝꯅ ꯆꯥꯍꯧꯔꯦꯕ
ꯑꯗꯨꯗꯤ ꯅꯣꯏ ꯒꯣꯔꯃꯦꯟꯅ ꯀꯩꯀꯩꯒꯗꯤ ꯍꯥꯏꯅꯤꯡꯕ ꯃꯣꯠ ꯂꯩ ꯍꯥꯏꯐꯦꯠ ꯀꯔꯤ ꯒꯣꯔꯃꯦꯟꯅ ꯀꯩ ꯇꯧꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯈꯟꯕ ꯂꯩ ꯀꯔꯤ ꯌꯨꯝꯗꯤ ꯁꯥꯅꯤ ꯍꯥꯏ ꯌꯨꯝꯗꯤ ꯁꯥꯅꯤꯅ ꯍꯥꯏꯕꯗ ꯑꯗꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯣꯏꯅ ꯁꯥꯕꯤꯔꯛꯄꯗꯣ ꯉꯥꯏ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯁꯨ ꯆꯪꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯐꯠ ꯂꯥꯎꯅ ꯆꯪꯉꯣꯏ ꯌꯥꯔꯦꯅ ꯈꯜꯂ ꯆꯪ ꯇꯥꯔꯁꯨ ꯃꯣꯏ ꯀꯨꯀꯤꯒ ꯅꯛꯅꯕꯅꯤꯅ ꯀꯤꯖꯕ ꯑꯃ ꯄꯣꯛꯅꯩꯑꯕ ꯑꯃꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒ ꯍꯥꯏꯖꯜꯂꯛꯑꯗꯤ ꯑꯗꯣ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯇꯧꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯌꯦꯡꯉꯒꯀꯣ ꯂꯩ ꯆꯥꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯀ꯭ꯂꯕꯅꯗꯤ ꯀꯩꯀꯩ ꯌꯦꯜꯂꯝꯕ ꯊꯨꯡꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ